Paliba leingak asina constitution ge kanglon thugaiduna chahi amada assembly mifam ahumlak kauba ngamdre haina CLP leader Okram Ibobi amadi party asigi luchingba singna fongdokiba wafam yumfam yaudaba wafam ne chahi amada state assembly mifam anirak famgadabani haiba wafam constitution ge article 174 da mayek singna palli haina law and affairs minister TH Basanta Kumar na sengdorakle kaisampata laiba DIPR da pangthokiba pawgi mifam amada Minister Basanta Kumar na makha taraduna Manipur Legislative Assembly ge rules of procedure and conduct of business ke matungin na Assembly mifam ahumlak fambahay na lairabaso State Assembly ge rules pudi constitution na ngamme maramaduna Assembly mifam anirak fambada constitution khonggoy na rehaiba lan gani haike English aniga anidagi English aniga tarataruk faubada CLP luchingba o Ibobi gi laingak lairingai matamda chahi amada assembly session anirak famba yauki haiba wafam palladuna Legislative Affairs Minister asina Congress na palingai English ani ahum English ani taret English ani nipan English ani mapan amadi English ani ga taratarukta mifam anirak khakta makfam kibana wafam asigi matangda Congress na mamutana khangfam thoi state asida BJP laingak lakhiba English ani ga tarataretagi English ani ga kun faubada chahi amada mifam ahumlak famki adum oinamak English ani kun ma thogi COVID light charamadi English ani kulhumdoi dagi thoklakliba irang asina mifam asi anirak-tagi hena kaudabani haina fongdokhi Constitution na override the weba any rule of procedure. Maramdi Constitution is overall authority. Constitution dagi ni koi assembly form toriba, Constitution dagi ni parliament chalai se. Aduna high river Constitution sina precedence la weba over the rules of procedure and kana. Aduna ngahani allegation da high river sidi kari allegation tori Manipur State Congress na Constitution violate the way high river. Aran wafam ni have the mayam dai tham sage Constitution violate to sunglai lejade. Aina haizening budi koi gi lai river allegation to giba matam da munna paraga yengaga fazana legal advice to lawraga obiu haidna ai appeal tawjage aduga loinana khigi laiba possible oi tarabodi 3 sessions hamnaba dum honagani adubu constitution violate tawgi wa sunglai leite haibsima myam nei thamjage